अहानबा मक्तदा मयाम खुरुम जरिंगा सिसु तंगा तंगान बा फेसबुक पेज सिंदगी थादरपा पोस्ट खरदंग मियाम दा शेयर तौजरी अहानबा पोस्ट ता लमलाई 360 न थादरपा पोस्ट अमगी मातुंगिना ngarang ayuk wangwai police station kon ba haurei bi mayai lekai da leibi ningombam basanti sahini fugani fanma puro eba laikhidraba adhikari mayam thauba amasung masanupi lanchen bina famung da punna siraga leirambagi mayokta ngasi thaudok asigi asumba langla langjin puthok kadabani haiduna haurei bi mayai lekai da miyamgi mifam ama pangthoklaga GSC ama semkre loinana mifam asina tongan bo warep kharasu lokre warep sing adudi manungda mama machagi misi asi yamna chingningai oibanina mari leinaba authority na asengba langla langjin athuba matamda puthokpiu langla langjin puthoktri fawba laikhidrabi mama machagi haksang laudaba loinana mafam sida nupi angang singda thonganingdaba thaudok sing thoktaba mafam ama oinaba thabok sing lengak na lakhot kadabani haibane chingbo warep sing yauri JSC na chief minister da memorandum ama supisin khibaga loinana mama machagi misi asiga sengba langla langjin puthoknaba taksin khre adum oinamak laikhidrabi ani gi haksang executive magistrate ama yauna rims ki merial sangda postmortem examination Twkhre haidi atoba post amadana pamel thoibena thadropa post amagi matungina hauzik yari pok khoirom da singi sinau singna purakpa shaktiman gari na thomlak pada school mamang da angang school suti tharak pangai duna leiba miyoi manga amadi gari kaya amang ata thogalle asokpa sing dudi hospital da pukhai kare mayam asoi angam yaudabo oiresanu haiduna mahna post asida hairli atoba post amadana tampaki mafam kharada AFSPA thamlakpa yana leire lagliba 30 September 2024 da Manipur da AFSPA chanabagi matam loire central amadi state government act asi thambagi mafam sing nauna khangadori state government aset pa firep loina na miyamgi ihol khangna warep lobiu atoba post amadana education department ki ngasi multitasking staff thabak haidok pada OBC MP maitai pangal waiting list jiriva muslim macha ama yawba thengnare name Muhammad Ayatullah father's name MD Sabir Ahmed address Kasimpur case general roll number 20008 matokaram na muslim amana OBC MP waiting list yawri banu haibasi miyamgi achaubo wahang ama ore mari leinaba singna mit eng changbiu Amarom post asi viral salansi mifung khuding mak yaunaba share tobiu Assam ki Rani Kamrup ta Hindu satra singda kuki satra singna vip fizeramle hairi school authority singna losin naba honaraki adubu satra singi mama mapa singna authority da complaint tarok padagi tawdok asi khanglakibani hairi kuki haiba furup simafam khuding problem thok taba leite pura mahikni atoba post amadana Bablu loitong bam public platform da amuk hana thorak tanaba mayum satuna warning tawrure kuki militia 900 Manipur da sangakpai matung de Indian Army ki Wapham Angakpa Faowee bimol akoijam atoba post amadana Bisnupur district ki khulai fagat khra Bisnupur district ki manung sanna leiba chingmang vamdiar leiba masil manau singda security gi apunba combined team amana thibu humbi gi thabak sa thabada kulai fiber signal losinduna thamlambo oigani chingnaba magazine yawba SLR ama RPG shells ani RPG shells chargers ani HE36 hand grenades ahum Chinese hand grenades ama WT handset Wapham UV5R ama galwana na atopa kulai ani ama sufagat pangamle atoba post amadana ngarang nungthel pung ama khara helak pada singjamai police station gi manung sanna leiba Imphal municipality corporation gi caretaker mayor lai sangbam gi yumda sakhangdaba singna changaklaga bomb ama thamjillamla sakhangdaba miyoi ani changaklaga plastic cherang ne yomba hand grenade adu yumgi mangol machinda thamlamki bomb thamlam liba mafam adu da singjamai police station gi team ama laktuna yingsinbaga lonena case ama lokhatkra sakhangdaba singna matam adu da IMC gi caretaker mayor lokesori Manipur gi wangmada masagi anaba amage layeng naba satkibana maram oiduna yumda leite apokpi mama amasung yum thangnabagi nupi amana mangolda leiringaida sakhangdaba mayoi ani edu changaklaga bomb adu thamlambani haina paw asina hairi atoba post amadana maitai ne attack torokpani haiduna September 28 kuki taba mafam sing total shutdown lauthokre jiribam da sathakiba attack adu su maitai na hana horokpani haina maral shirikli atoba post amadana Lisipriya Kangojana thadropa post amagi matung ina Manipur na Miss Universe ta India represent tawde saruk istimor da oina represent tawrubane henafai round khara makhoi gi culture promote tawrubasu aikhoi gi Imalai-bak Manipur bu Malayam da sakta ko fawbudi fazana ngamgani top 20 fawbudi chanmung ngamgani istimor gi hojik represent tawbina ba leitribani India da ta khallingai aikhoi se pura soirabani haidram hakna post ta herli
अतोपा पोस्ट अमदना आनिकी शर्मा गुरु मेमना थादरकपा पोस्ट अमकी मतुंग इना पुमनमकना ngakpiu haizeri ahoba maktada state force central force ta yauriba iforup asigi irecha asigi miyoi kharana eti ichinau gi group ta maitai village volunteers singi group ta yausilaga kuki singda secret information thadok labra haibigi chingnaba leijare proof evidence athubada fangani kuki singna maitai sarga maitai gi whatsapp group singde yaure haibigi paudam su fangle masi amuktang mamut tana thidokpa fai video asibu loiba Faowee yengbi damukta do mohainga letan thagat phongdok sering asigidi matang asta video se loiselage aina haibada soi kevilan thibi yarsu mayam puna manangak pi habo phum masim tang thamjab golunena hojik phawba channel asibu subscribe to bidri be channel now singna subscribe amtang tawsin biraga channel asibu support to bi habo phum masim tang thamjab golunena ngasigidi mayam tagi kanene be thanga du nijari